Churachanpur District Headquarter da Sagonsan numita akanba moong detention oikre sahi nipu mangaram suraba miyoi ama Bisnupur District ke manak nakpa beli amada torbungda sina phangkibaga mari lenana irang thokhibani haina official na haire hyriba miyoi asige mamingna sakhongam baite ko Churachanpur District ke manung tana leiba tuibung locality da mayum leiba miyoi amane haire hyriba miyoi asi Sagonsan numiki numidang dagi mangba hawkibani mahaki imung manung na phungdorakpa pau amagi manung matung inna mahak asi bamboo shoot collect tawba chakibani haina phungdorakli Churachanpur amasung Bisnupur district ke apunba security forcing amasung police na deploy tawraga tuibongda mahaki leifamdagi kilometer 13 khaktamak lapna leiba torbunggi manak nakpa mafamsingda thizinbagi thabak chathaki aduga mahaki haksang adu ayu anganbada torbungda leiba electric transformer amagi manakta thengnaki adubo high intensity electric line sing leibana maram oiduna khudakta lokthokpa ngamkhide haire mahak asi electrocution na maram oirakanda siramba yai haina thajnari adubo mahaki postmortem ke report housing ainari haina phungdorakhi apunbagi pangal na Naga miyamgi tungi laibag lepkadabani Nscn Naga furukki makhada lairiba tongan ba subtribe singi marakta hiram kayada khenaba wakhalo lairabasu Naga miyamgi tungi laibagti hairiba tongan ba subtribe sing amato oina punsinduna apunbagi pangal na lepkadabani haina Nscn gi general Ningkhan Anthony Simre na phungdokre wapam masing arang Nagaland na leiba Nscn gi council headquarter hebon da pangthokkiba humputara mapalak suba Naga Independence Day tharanga mari lenina paumi singa wanabada General Anthony Simre na phungdokhibani mahakna makha taraduna hai isorgi thausil amana malemda miyam khundakhibani atopa laibak singi minungsida Naga miyam polakhibanate isorgi thausina Naga miyam polakhibani masigidamakta sakthokchaba phawi haina phungdokhe Naga miyam gi leiriba lam umang wamang identity history amadi future gi matang yoraklabadi Naga miyam pumnamak amato oina lebin nagadabani Naga miyam gi land amadi security gi singnaba piraklabadi Naga miyam gi marakta khenaba wakhalon thamdana amato oina leminaduna mayok nagadabani Naga miyam gi marakta khaibung leiba haibasi Nscn gi policy natraga political amanate Nscn hyriba loop ase Naga miyam gi lam amadi tungi laibak ngak senabagidamakta leiba loop amani matamgi matung inna Nscn gi akawbagi ironungda soidra lupkhigani adubu Naga miyam gi voice amadi movement na mahut sinuna Naga miyam gi tungi laibak lepkadoribani ngasi su Nscn na sangsilliba Naga miyam gi movement asida Naga miyam na mangthaduna movement jatharakpa horakle matam kayagi mamangdagi Nscn na sangsillakiba movement adu ngasidi Naga miyam gi movement oikre hainasu mahakna phungdokhi Kangpokpi district ke manung chanba national highway da leiriba illegal structure sing takhaigadori Kangpokpi district ke manung chanba national highway 2 Imphal Kohima lambe amadi national highway 37 Imphal Jiribam lambi da leiriba illegal structure sing takhaibagi thabak chatharagani haina Kangpokpi district ke deputy commissioner na thokpa cherol amana phungdorakli Cherol aduna makata na hai district asigi manung chanba national highway 2 amadi national highway 37 lambi paring da leiriba miyamna aingi wangmada lam khopsinuna mayum makai dukan set natraga tongan ba structure kyal matam chuppagi amasung matam kharagi oina saduna leiriba illegal structure sing tha asi kunipan fawgi manungda mari leinaba miyoi singna masana khangna lokthoktrabadi atuba matamda lenga ke makai digi takthokpagi thabak chacharagani lenga ke makai digi chacharakadoriba land eviction gi thabak asida maral leiba miyam gi lam khopsinduna ain gi wangmada thabak toriba miyoi singi mathakta sapsaba action lokhatpada natana illegal structure sing tugaibada changba senpham sing hairiba miyoi sing adudagi penalty oina su lengakna lokhatkani haina cherol asina makatari Nong haitharakpagi thodokta kolomdoi sikre PM na waba phungdokre ngarang Jammu and Kashmir gi kistawarda nong haitharakpa amasung ichawda yamdrabada mi kolomdoi lekidre aduga atopa humputara manga amana soklei lekidraba singi maphamda Prime Minister Narendra Modi na awaba phungdokre Jammu and Kashmir gi kistawarda nong haitharakpa amasung ichaw thokpadagi awaba taraba pumnamaki awaba koknaba isorda khurumli phibam asikopna yengsilli Rescue amasung relief operation ki thabak makha chathari pangba yaba punamak pangani haina PM Modi na X ta thadorakpa warot amana haiki thodok asigi matangda official sing na hai thodok thokpham da helicopter sing paiduna soklaba sing amasung awaba taraba mi kya hondoktuna hospital sing da layang bagi thabak chathari housing army NDRF SDRF amasung local administration na thadorakpa tholakpa yadana leiriba mi kya hondokpagi thabak chathari amasung medical gi mateng piri
Cyber crime ki case khwaidagi yambada Manipur na 15 subada leire. Lebak asigi oina cyber crime ki case khwaidagi yamba state singi manungda Manipur na 15 subada leire haina National Crime Record Bureau NCRB nigi report amana hairi. Report asigi matungina kumja lising ani kunda cyber crime ki case Humputara mapal leke komja lising ani kunmathoida cyber crime ki case humputaret state asida report tawrake komja lising ani kunithoi gi oina de cyber crime ki case tarani pal leke lebak asigi oina cyber crime ki case khwaidigi wangba states under Pradesh na oire state asida komja lising ani kunda case lising wachani pan marputara mapan komja lising ani kunmathoida case lising amaga chani pan Humputara manga amasung komja lising ani kunithoi da case lising ani chahunga nimpu mathoi report tawrake sakhwalakpagi matung inna cyber crime gi case samkhwalakpadagi Ministry of Home Affairs na makal khudingmaki cyber crime thingnabagi pandamda Indian Cyber Crime Coordination Center linkhatuna akanaba thabak tharong kya paikhatke hyriba center asigi makhada joint cyber coordination team tare semduna Guwahati, Mewat, Jamtara, Ahmedabad, Hyderabad, Chandigarh, amadi Visakhapatnamda mathau tawhanke cyber crime gi hotspot ni haina lawba maramna hyriba mafamsing aduda akhanana joint team thamduna thawrang kya lokhat hankibani hairi matung tarakpada ministry na National Cyber Forensics Laboratory investigation linkhatuna cyber crime ga mari leinaba casing linkhatliba state amadi union territory pumnamaki investigative officer IO-da mateng pangna bathawrang lokhatke hauzik phawbada National Cyber Forensic Laboratory investigation na tongan ba case singe investigation chathabada khudongsa nabagidamak mobile forensic memory forensic call data record analysis na singba cyber forensic lising mapalom hena state amadi union territory singda phanganba leikre Ministry of Home Affairs na akhanana thawrang kya lokhatlabasu lebaki tongan mafamda cyber crime thokpagi chang wangkhalakpadagi massive open online course MOOC platform semgatuna police amadi judicial officials singda online gi khutangda cyber crime investigation tawnabagi online course tawke hauzik phawada tongan ba state amasung union territory singe police officer humputara taruk lom hena training fangkre haire